ado pung niful pan manung da fara kanda miam khangna ain gi oiba dandi bigedabani haiba se ngasi manipur maiti pangal welfare organization gi maikai dagi thamjage loina na ekhoi miam marakta central government amadi PR government PR administration government na social fencing ma khana na ba honari ba se ekhoi na kaidum di yaba ngamloi maramdi lamdam si saukhat pa nungai ba santi leiba adu lamdam ma purang na ba khona ba matam da ekhoi masen lamdam si da leminari ba kanglu phur khoding sen nuksi sana na leiraba matam da ekhoi gi naksi ekhoi na press ki senau sing ga family zari ba gi maramdi ekhoi lamdam si central government amadi PR government gi khongthang se miyam da mek seng na khanghalu haibo hamasina ai ahan ma makta thamjage government gi mai kai dagi santi handilang le manipur se ingtapa porle haina IDP sing yum da handin ba hore haina miyam uchar kan sida ngarang nimidang se central security forcing na khurak hangdana deploy toraga thambiba mafam hai tare kangbai rom side dagi bom amadi nomai yauna masing yam laba round kaya ama torbung bangarom da tapsilakuna tamna miyam gi punsida singer pa miyam adu halage mata guna singer pa kapak pa hai base matau garam na lamdam sida santi handile hai base hai do no hauzik ekhoi gi lamdam sigi miyam sina ngasidagi sahi ahum hazila kadorba matam sidida mayum makai thadoga tongan ko relief camp singda sangda hom dor kandan leiriba ko ya IDP sing se masa gi yumda handala pa matamda ngarang se ko na media gi sinau sing thongira bugi matungina khara handile habagi record ma sodmana phangjai hai ngarang se handin khiba sing aduna yumda nieta na ngah phawal lei bun nang dringai da bom ma mudin ma yauna mu kapsula ganda makoi sing duna makoi gi wakhal da leiram go do ba makoi gi wakhalon makoi gi thamoi da phawal da wakhalon gari uram go da gi habse yamna ekhoi khanda ba ma sangi maramdi bom kapsula aban do no mai kapsula ganda garam mina makoi gi wakhalon du normal uram go do ri no ba adugi mathakta sum khoi sing do krai da le ri bano har ganda yamna wana sa ba maset tum ba maset masa masu sing lai ai shu tambagi natraga ana yeki tongan ba problem kaya ma face tor ganda khoi se IDP oina khoi gi relief camp sing da yamna wana khang la la ki ba dum la bai pai sa sri nam ak ta ne ba ma khoi sing do phoram go da ba khoi gi thmoi do phoram go da ba sentiment do kari oi gi da gi hai se khoi na khan ta ba ma sangi hai hiram sing ma tang da central government na ma di manipur gi governor gi lengaksina yamna munna khan thabir kanda sigum laba mathong huptaba thaba se makhata na tawdana bagi damakta ngarangi sigum laba thobok asida chenari ba adum laba terrorist ado pungni fulpan manung da fara kanda miyam khangna ain gi oiba dandi bigedabani haiba se ngasi manipur maiti pangal welfare organization gi maikai dagi thamjage loina na ekhoi miyam marakta central government amadi PR government PR administration government na social fencing ma khana na ba honari ba se ekhoi na kaidum di yaba ngamloi maramdi lamdam si saukhat pa nungai ba santi leiba adu lamdam ma purang na ba khona ba matam da ekhoi masen lamdam si da leminari ba kanglu phur khoding sen nuksi sana na leiraba matam da ekhoi gi lamdam se mang da saukhat pa ka ba ngamgani maramaduna ekhoi gi social fencing khana na ba central amadi state lengat ma khona ri ba sei ko ina ke dum de ya ba ngam loi maramaduna hai ba thodok sing ase makha ta na thok tan ba gi dama amadi IDP sing si mu mai da hanla ba gi dama ta central government amadi PR government na makoi ge ko ga tak na ba khujun thorang amagi makha da makoi yum da hanla ba athu mu dam da arrangement do bi gi dama ni hai bo kham se manipur mai te pangal organization gi sai ta gi tham de ge